Manipur Police Control Room dagi thadorok cherol amada hauki bapung kun mari asida mafum khara da nomai kapna bagi thodok thoki hari security force na ching amasung tamda thiba humagi thabak chathabada Chorchanpur district ta yamna ba khuchu kulai ka fagat kre Thasigi kuntra da Kangpokpi amasuk Imphal West district ki Lonnabda Khut lai paiba masen Khut Thoknabada mioi ani Leikhidre National Highway 37 amadi National Highway 2 da lamda masigi tangai fadaba nomada chakdaba yadraba potlam pubagari chaniga marfudra mapan amasung chamaga marfudra humdoi hairi balambi asida apan bayawdana pusilaki Makhatana pochi pusilaknaba khudong tininga eba mafum kaya dasu security force na akanba checkshing tharang lokhatke Manipur ki district pumnamakta pamdaba thogok thoktanabagidamag puna checkpoint chamaga kuntra mapanda achat awok sing check tawada chingnaba ching amasung tamda puna mioi chaniga kuntra humdoi fagatuna wahong bahong chathaki hari Miyamna semjin sajin the video amadi aranba pawda thajabiganu amasung asengba achumba I paw khangbining labasu mobile number 9233522822 da call tawbirakduna khangbiraba yagani loinana lakhiba khuchukulai singsu athuba matamda manaknaba police station natraga lengaki security ki miyoi singda singaview hainasu Manipur Police Control Room dagi thadorok cherol amada hairi